तांजातुदा वेटर अदुना ऑर्डर तौखिबा बिरयानी अदु पुसलई पाइखोंबना बिरयानी अदु अंजुदा पिरक्तुना हरई से सी ससिलो ऐ पुमनमक लीगे पाइखोंबदु चानबदु चामस अमा कोटलगा अमुक्तंग हुगलई अदुगा मखा समथरई अंजु मासे ऐगिदी लैकै अमतदा पुन्ना सौमिनरक्पा लैकै अमतदा पुन्ना चेन चोंगदुना सानमिनरक्पा ऐगी लैकाइगी इसलमनी मिंगना लैकाइदा लिगला हाइना कौई अदुगा सर्टिफिकेटना थोइसना कौई अंजुदु सानबा अदुगा अमत चादे मुन्ना वारी दु तारी तपना हरई लिगला दा वारी मखा मसिदसु नते मासे ऐगी स्कूल अदुदा साइंस टीचर अमा ओइना थबक तौरी माना शेटपदा सानगनी खनबगी ऐना सारी अदुमक लैखिबनी अंजु मागी मफमदा ऐना पोसक अदुमक हराव हराव पिजगी अदुबु ऐगी लेबकनरा नत्रगा मरायबक थीरबा सारी अदुगी मरायबकनरा मदुमदे ऐसु खंग्रे मदुमक मिराय बिरखी अदुबु ऐ साउदे वारौदे मागिसु थमोइगी मपु अमा लेजबगिनी ऐना मित्येंग लाना येंगलुबगिनी खले मादी थमोइ यामना सेटपिनी यामना इंग तपिनी सौगंदबिनी अदुबु ऐना नुंगसी हाइबदा साउरक्लिबा असिमदी ऐ तसेंगना ngai अमुक्सु इथंता पेंथोकजे मागी थमोइ मरुल नाइदबगिनी खंजरुबदा ऐदी माबु नुंगसिजबा खक्तनी महाकु फंगदबा यादे ऐगी ओइदबा यादे हाइबगी वखलोन ऐंगुंदा लैते अदुना मागी अपामबदुदा अदुमक तौजख्रसनु पाइखोंबदु मपी इरा चिलई अंजुदु पाइखोंबगी मतौ अदु महाकसु नुंगाइतबा फौजरई अदुगा मागी थमोइदा नुपी अदुबुसु अदुकी मतिक नुंगसी हाइबसिमदि अदुम खंगी अंजुना इंगना खुमलई अदुगा सारी असिना ऐंगोंदा अमुक मसिना करिगे पाइखोंबा मपी इरा चेलंबा माइथोंग अदुदगी खजिक्तंग हंजिलगा हाइरई अंजु ऐनी यामना पामना पक्चगनी खन्ना सेटलनिंगदुना हराव हराव लेजखिबनी अदुबु ओहेनगे खंजबा माना मिराय बिरक्लबदा पोचक अदुगी सनफम लेतना तुमिन ऐगी इफमदा लेखिदौबगी सरुक इहान हाना ऐगी मिटमांग मुक्तदा सेटकिबी ऐगी थमोइ असिनसु पक्चरे खनकिबा नंगी नफमदा असेंगबा मपु अमु ओइना अदुम लेख्रसनु खनबगिनी पाइखोंबदु तपना सिंथजरक्लिबा मपी अदुबु तिथोक्तुना मोमोनोक्लगा हरई नंगबु ऐगी हेक पोकमिनबा इसल अमनी खलगा ऐना नंगी नफमदा पीबनी ऐबु लाना लौगनु अंजु अंजुदु पाइखोंबगी नुंगसिबा मतौ अदुदा मासु मपी इरा चेलगा मुन्ना येंगदुना हरई दादागी थमोइना लिगलाबु कयागी मतिक नुंगसिजै हाइबसे ऐ ngasiदि मेयेक सेंगना खंगले दादागी नुंगसिबदुना असेंगबु ओइबना लिगलाना अमुक हलक्तुना दादागा हराव हराव पुनसिले पुनसेंबा ओइबियो नसलना थमोइ सेंगना बोर पिजरी अदुगा ngasi दादाना इंगोंदा पिबिरिबा खुदोलपोत असे नसलना हराव हराव लौजरे इसल अंजुदनी ऐगी थमोइदा साक्लिबा मैसाक असे खंबिरिबा उबिरिबा फरे मसी तोसे अदु नंगदी अमता साद्रे कैदौरे असे हाइदुना नोक्लमी अंजुसु नोक्लगा खुमलई दादागी वारीसे यामना नुंगसिये असुक नुंगसिबा दादागी पुनसिगी सरुक अमदा ऐसु सरुक याजबासे ऐगी लाइबक फबनी दादा ऐना हिंगलिकै दादाबु ऐगी हेक इबुंगमकनी खन्ना मतेंग पांगजगे ऐना अमुकसु बोर पिजरी दादागी नुंगसिबा अदुना तसेंगबा असेंगबा नुंगसिबा ओइबना लिगला अमुक हलक्तुना हराव हराव पुनसिजुपा लैबु ओइबियो मतमदुदसु ngasi dadana nasalda kudolpot pibiriba asigumna nasalna harawna
ꯗꯗꯥ ꯑꯃꯗꯤ ꯏꯅꯝꯃ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯃ ꯑꯃꯨꯛ ꯇꯝꯖꯔꯛꯀꯦ꯫ ꯃꯇꯝ ꯑꯗꯣ ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯤꯕꯤꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯔꯛꯏ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯒ ꯄꯥꯏꯈꯣꯝꯕꯒꯗꯤ ꯑꯗꯨꯃꯛ ꯈꯧꯇꯛ ꯆꯥꯟꯅꯔꯦ꯫ ꯕꯤꯀꯤꯁꯨ ꯊꯣꯏꯁꯅꯥꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯂꯤꯂꯤꯒ ꯑꯗꯨꯝ ꯐꯖꯅ ꯈꯪꯅꯔꯦ꯫ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯄꯥꯏꯈꯣꯝꯕꯗꯨ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯇꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯊꯕꯛ kaya ꯃꯇꯦꯡ ꯄꯥꯡꯂꯨꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯉꯁꯤꯁꯨ ꯑꯗꯨꯝ ꯋꯥꯀꯤꯡ ꯆꯠꯂꯝꯃꯤ꯫ ꯁ꯭ꯄꯣꯔꯠ ꯁꯨ ꯑꯃ ꯇꯣꯡꯂꯒ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯇ꯭ꯔꯦꯛ ꯄꯦꯟ ꯑꯃ ꯁꯦꯠꯂꯒ ꯋꯥꯏꯠ ꯖꯣꯀꯤꯡ ꯇꯨꯄꯤ ꯄꯥꯟꯕꯤ ꯑꯃ ꯂꯤꯠꯇꯨꯅ ꯈꯨꯗꯥꯡꯗ ꯐꯥꯔꯤꯕ ꯑꯥꯔꯝ ꯕꯦꯜꯠ ꯑꯗꯨꯗ ꯃꯣꯕꯥꯏꯜ ꯑꯗꯨ ꯊꯦꯠꯆꯤꯜꯂꯒ ꯃꯅꯥꯀꯣꯡꯗ ꯏꯌꯔꯄꯤꯁ ꯑꯃ ꯍꯥꯞꯂꯒ ꯏꯁꯩ ꯇꯥꯗꯨꯅ ꯃꯊꯟꯇ ꯁꯨꯝ ꯆꯦꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯈꯔ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯔꯒ ꯃꯈꯨꯝ ꯍꯥꯡꯂꯒ ꯊꯛꯏ꯫ ꯏꯁꯤꯡ ꯑꯗꯨ ꯊꯛꯅ ꯊꯛꯅ ꯃꯃꯤꯠ ꯑꯗꯨ ꯁꯥꯡꯅ ꯆꯠꯂꯤꯕ ꯁꯣꯔꯣꯛ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯉꯁꯤꯗꯤ ꯊꯣꯏꯁꯅꯥꯗꯨ ꯂꯥꯛꯄ ꯃꯍꯥꯛ ꯎꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯂꯤꯕ ꯄꯣꯂꯤꯊꯤꯟ ꯑꯗꯨ ꯌꯥꯜꯂꯤ, ꯑꯗꯨꯒ ꯅꯥꯝꯃꯅ ꯌꯦꯔꯨꯝ 10ꯃꯨꯛ ꯍꯥꯞꯄ ꯄꯣꯂꯤꯊꯤꯟ ꯑꯃꯁꯨ ꯌꯥꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯊꯣꯏꯁꯅꯥꯅ ꯂꯥꯛꯄ ꯎꯕꯗ ꯏꯁꯤꯡ ꯊꯛꯂꯝꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯗꯨꯀꯥꯟ ꯑꯗꯣꯝꯗ ꯁꯠ ꯑꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯀꯋꯥ ꯋꯥꯇꯤꯟ ꯑꯗꯨꯗ ꯊꯤꯜꯂꯤ꯫ "ꯏꯅꯦ, ꯑꯁꯤꯒꯤ ꯋꯥꯇꯤꯟꯁꯦ ꯑꯃꯒ ꯄꯤꯕꯤꯌꯨꯕ." ꯄꯥꯏꯈꯣꯝꯕꯗꯨ ꯑꯆꯥꯄꯣꯠꯇꯨ ꯆꯥꯅꯤꯡꯕꯒꯤ ꯅꯠꯇꯦ, ꯊꯣꯏꯁꯅꯥꯅ ꯎꯗꯅꯕ ꯂꯣꯠꯄꯗ ꯎꯄꯥꯏ ꯊꯤꯕꯅꯤ꯫ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯑꯆꯥꯄꯣꯠ ꯑꯗꯨ ꯂꯧꯔꯒ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛꯇꯪ ꯊꯣꯏꯁꯅꯥꯗꯨ ꯃꯥꯒꯤ ꯃꯄꯥ ꯍꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯅꯁꯨ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯔꯨꯔꯦ꯫ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯕꯗꯗꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯅꯥꯁꯨ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯀꯥꯏꯕ ꯈꯔ ꯐꯥꯎꯔꯛꯏ꯫ ꯏꯀꯥꯏꯅ ꯃꯈꯣꯡ ꯑꯗꯨ ꯈꯔ ꯊꯥꯡꯕꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯦ꯫ ꯃꯈꯨ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯄꯨꯂꯞ ꯇꯨꯁꯤꯟꯕꯅꯤ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯌꯦꯔꯨꯝ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯕꯗ ꯀꯥꯏꯔꯦ, ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯅꯟꯁꯤꯟꯕꯗ ꯂꯣꯏꯅꯃꯛ ꯀꯥꯏꯔꯦ꯫ ꯃꯆꯤꯟꯗꯨ ꯈꯤꯇꯪ ꯁꯨꯛꯇꯣꯛꯂꯒ "ꯑꯌꯣ ꯏꯃꯥ!" ꯄꯥꯏꯈꯣꯝꯕꯗꯨ ꯂꯣꯠꯀꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯅ ꯇꯨꯁꯤꯟꯕꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯗꯨꯀꯥꯟ ꯂꯣꯝꯗꯒꯤ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯁꯅꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯃꯈꯨ ꯅꯥꯝꯃ ꯑꯃꯅ ꯂꯩꯕꯥꯛꯇ ꯁꯧꯔꯒ ꯅꯥꯝꯃ ꯑꯃꯅ ꯀꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯒ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯏꯌꯔꯄꯤꯁꯇꯨ ꯂꯧꯊꯣꯛꯂꯒ ꯍꯪꯂꯛꯏ꯫ "ꯂꯤꯛꯂꯥ, ꯁꯣꯛꯄ꯭ꯔꯥ?" ꯊꯣꯏꯁꯅꯥꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯔꯒ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ, "ꯁꯣꯛꯇꯦꯌꯦ ꯗꯥꯕꯨꯡ." ꯄꯥꯏꯈꯣꯝꯕꯗꯨ ꯅꯣꯛꯁꯨ ꯅꯣꯛꯇꯦ, ꯁꯨꯛꯁꯨ ꯁꯨꯛꯇꯦ, ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯈꯥꯗ ꯌꯦꯡꯂꯒ ꯐꯖꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯈꯨꯎꯗꯣ ꯁꯣꯛꯇ꯭ꯔ ꯌꯦꯡꯉꯨ." ꯊꯣꯏꯁꯅꯥꯗꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨ ꯑꯣꯏꯅ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯣꯏꯅꯃꯛ ꯀꯥꯏꯔꯝꯕ ꯑꯗꯨꯗ ꯊꯣꯏꯁꯅꯥꯗꯨ ꯈꯤꯇꯪ ꯇꯨꯝꯊꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯁ, ꯑꯩꯅꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯒ ꯌꯦꯔꯨꯝꯁꯤꯒ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯖꯒꯦꯅ ꯈꯜꯂꯒ ꯁꯤꯗꯤ ꯇꯣꯛꯑꯦꯅꯦ." ꯊꯣꯏꯁꯅꯥꯗꯨ ꯉꯥꯏꯍꯥꯛꯇꯨꯗ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯗꯥꯕꯨꯡꯗꯨꯃꯛꯅꯤ ꯈꯜꯂꯒ ꯁꯠ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, "ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯂꯩꯍꯧꯗ꯭ꯔꯕꯅꯦ, ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯒ ꯑꯁ." ꯄꯥꯏꯈꯣꯝꯕꯗꯨ ꯈꯤꯇꯪ ꯅꯣꯛꯅꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯛꯇ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯇꯨꯁꯤꯟꯈꯤꯕꯒꯤ ꯈꯨꯎꯗ ꯈꯤꯇꯪ ꯇꯠꯄꯗꯨ ꯃꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯆꯩꯅꯥ ꯈꯤꯇꯪ ꯐꯥꯎꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ "ꯑꯌꯣ ꯏꯃꯥ!" ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯈꯨꯎꯗ ꯈꯔ ꯍꯨꯕꯥꯠꯂꯝꯒꯅꯤ, ꯇꯞꯅ ꯇꯧꯋꯣ." ꯊꯣꯏꯁꯅꯥ ꯏꯪꯅ "ꯍꯣꯏ ꯗꯥꯕꯨꯡ." ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯃꯍꯥꯛꯁꯨ ꯂꯨꯞꯊꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯈꯤꯇꯪ ꯆꯠꯄ ꯍꯧꯔꯛꯄꯗ ꯄꯥꯏꯈꯣꯝꯕꯅ ꯀꯧꯔꯛꯏ,
ꯂꯤꯛꯂꯥ ꯊꯣꯏꯁꯅꯥꯁꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯥꯏꯌꯦ ꯗꯥꯕꯨꯡ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯒꯦ ꯈꯟꯖꯕꯅ ꯉꯁꯥꯏ ꯃꯥꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯨꯒ ꯌꯦꯔꯨꯝꯒ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯩꯕꯤꯒꯦ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯀꯧꯖꯕꯅꯤ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯉꯍꯥꯟꯃꯨꯛꯀꯤ ꯁꯥꯔꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯝꯅ ꯊꯣꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯀꯧꯈꯩ ꯀꯧꯔꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯊꯣꯏꯁꯅꯥꯅ ꯍꯪꯂꯛꯏ ꯗꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯄꯥꯏꯈꯣꯝꯕꯗꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯪꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯇꯨꯁꯤꯟꯅꯤ ꯇꯞꯅ ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯂꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯣꯏꯁꯅꯥꯁꯨ ꯏꯪꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯣꯏ ꯗꯥꯕꯨꯡ ꯊꯣꯏꯁꯅꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯄꯥꯏꯈꯣꯝꯕꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯊꯣꯏꯁꯅꯥꯁꯨ ꯄꯥꯏꯈꯣꯝꯕꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯏ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯊꯣꯏꯁꯅꯥꯅ ꯂꯩꯔꯛ ꯑꯗꯨꯒꯤ ꯀꯣꯔꯅꯔ ꯑꯗꯨ ꯍꯦꯛ ꯂꯩꯁꯤꯟꯈꯤꯕꯒ ꯄꯥꯏꯈꯣꯝꯕꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯌꯦꯡꯂꯔꯣꯏ ꯈꯟꯕꯁꯨ ꯉꯝꯗꯦ ꯄꯥꯡꯒꯜ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯖꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯃꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅꯔꯦꯀꯣ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯏꯆꯜ ꯑꯃꯕꯨ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯊꯝꯂꯨꯕꯁꯤꯒꯤꯅꯤ ꯅꯪꯅ ꯂꯥꯞꯊꯣꯛꯂꯤꯈꯩ ꯑꯩꯅꯗꯤ ꯑꯗꯨꯝ ꯅꯛꯁꯤꯟꯅꯤꯡꯉꯤ ꯄꯥꯏꯈꯣꯝꯕꯗꯨ ꯉꯁꯥꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯅꯥꯗ ꯏꯌꯥꯔꯄꯤꯁ ꯍꯥꯞꯆꯤꯜꯂꯒ ꯀꯣꯛꯈꯨꯝꯕꯤ ꯇꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯎꯞꯁꯤꯜꯂꯒ ꯆꯠꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐ꯭ꯔꯤꯖ ꯃꯅꯨꯡꯗꯒꯤ ꯇꯣꯃꯦꯇꯣ ꯈꯔꯒ ꯌꯦꯔꯨꯝ ꯈꯔꯒ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯆꯥꯅ ꯃꯈꯨꯠꯇ ꯄꯣꯠꯁꯤꯡꯗꯨ ꯄꯥꯏꯔꯒ ꯂꯥꯛꯄ ꯑꯗꯨꯗ ꯃꯃꯥ ꯉꯥꯟꯕꯤꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯍꯩꯃꯥ ꯑꯕꯨꯡ ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯕ ꯄꯥꯏꯈꯣꯝꯕ ꯃꯃꯥꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯁꯦ ꯂꯤꯛꯂꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯁꯣꯕ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯌꯥꯝ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯣ ꯏꯃꯥ ꯉꯁꯥꯏ ꯃꯥꯅ ꯆꯥꯅꯤꯡꯉꯦꯅ ꯂꯩꯔꯛꯄꯗ ꯁꯣꯏꯗꯅ ꯂꯣꯏꯅꯃꯛ ꯇꯨꯁꯤꯜꯂꯒ ꯀꯥꯏꯈ꯭ꯔꯦꯕ ꯑꯗ ꯁꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ ꯁꯦꯕꯥ ꯏꯃꯥ ꯑꯝꯇ ꯊꯤꯟꯕꯤꯔꯨꯁꯣꯕ ꯃꯃꯥ ꯉꯥꯟꯕꯤꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯣꯛꯊꯣꯔꯛꯏ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯦꯕ ꯃꯤ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯒ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯆꯪꯉꯛꯑꯦ ꯏꯃꯥ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯒꯦ ꯅꯪ ꯑꯣꯏꯅ ꯊꯤꯜꯂꯨꯔꯣ ꯄꯥꯏꯈꯣꯝꯕꯗꯨ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯇꯞꯅ ꯇꯨꯃꯤꯟꯅ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯩꯅ ꯍꯦꯟꯅ ꯊꯤꯅꯤꯡꯉꯤꯅꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯤꯌꯦ ꯋꯥꯔꯧꯔꯤꯌꯦ ꯑꯩꯅ ꯍꯦꯛ ꯊꯤꯜꯂꯨꯕꯗ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏꯗꯣꯏꯕ ꯑꯗꯨꯒꯤ ꯏꯃꯥꯅꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯃꯆꯥꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗꯨꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯕꯨꯡ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯑꯗꯨꯒ ꯁꯠ ꯍꯥꯏꯔꯛꯏ ꯑꯁ ꯏꯃꯥ ꯀꯨꯏꯔꯣꯏꯕ ꯁꯦꯝꯇ ꯐꯠ ꯊꯤꯟꯕꯤꯔꯨꯁꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯅꯝꯗꯨꯅ ꯄꯤꯁꯤꯜꯂꯝꯃꯤ ꯉꯥꯟꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯄꯣꯠꯁꯤꯡꯗꯨ ꯄꯥꯏꯔꯒ ꯂꯤꯛꯂꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ ꯊꯣꯏꯁꯅꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯈꯨꯗ ꯈꯤꯇꯪ ꯍꯨꯕꯥꯠꯄꯗꯨ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯇꯝ ꯈꯔ ꯈꯜꯂꯨꯗ꯭ꯔꯕ ꯋꯥꯈꯜ ꯑꯃ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯈꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯈꯨꯗꯣꯝꯕꯤꯗ ꯊꯥꯡꯅ ꯁꯣꯛꯄꯒꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯤꯅ ꯇꯞꯅ ꯄꯥꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯏꯪꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯁꯣꯛꯇꯅꯕ ꯐꯖꯅ ꯌꯦꯡꯂꯒ ꯇꯧ ꯌꯥꯗ꯭ꯔꯣ ꯌꯥꯝ ꯀꯟꯅ ꯁꯣꯛꯄꯁꯨ ꯅꯠꯇꯕ ꯑꯁꯤꯒꯤꯕꯨ ꯉꯁꯥꯏ ꯍꯦꯟꯖꯥꯡ ꯁꯦꯝꯂꯤꯉꯩꯗ ꯗꯥꯕꯤꯀꯤꯒꯤ ꯐꯣꯟ ꯂꯥꯛꯄꯗꯣ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯈ꯭ꯔꯤꯅꯤ ꯑꯗꯨꯕꯨꯕ ꯊꯕꯛꯇꯨ ꯇꯧꯔꯒꯗꯤ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯌꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯁꯣꯛꯑꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯐꯥꯔꯁ ꯑꯦꯗ ꯀꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯕꯦꯅꯦꯠ ꯑꯃ ꯅꯞꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯁꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯉꯣꯟꯗ ꯗꯥꯛꯐꯝ ꯑꯃ ꯇꯥꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯗꯥꯛꯐꯝ ꯑꯗꯨꯃꯛ ꯂꯩꯕꯒꯨꯝꯕꯅꯤ ꯃꯔꯝꯗꯤ ꯅꯪ ꯑꯩꯁꯦ ꯑꯃꯠꯇꯅꯤ
ꯊꯣꯏꯁꯅꯥꯗꯨ ꯃꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯊꯥꯖꯕ ꯂꯩꯕꯒꯤꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃꯇ ꯈꯝꯕꯟꯕꯒꯤ ꯃꯃꯤ ꯎꯠꯂꯨꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯟꯅꯕꯤꯔꯝꯕ, ꯑꯩꯕꯨ ꯑꯗꯨꯛ ꯑꯣꯠꯂꯝꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯟꯗ꯭ꯔꯦ꯫ ꯊꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯊꯥꯖꯕ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕ ꯇꯨꯡ ꯀꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯁꯤ ꯈꯪꯗꯨꯅ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯔꯤꯗ ꯊꯥꯖꯕ ꯋꯥꯠꯄꯒꯤꯅꯣ ꯑꯇꯣꯞꯄ ꯑꯃꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯥꯠꯂꯝꯂꯤꯕ? ꯊꯣꯏꯁꯅꯥꯗꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ, ꯑꯗꯨꯕꯨ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯁꯠ ꯍꯣꯡꯈꯤ꯫ ꯃꯄꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯩꯊꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯉꯥꯟꯕꯤꯗꯨ ꯃꯈꯨꯠꯅ ꯀꯩꯅꯣ ꯈꯔꯁꯨ ꯄꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥ ꯈꯔ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯍꯩꯃꯥ, ꯏꯟꯗꯣꯝꯆꯥ, ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯌꯥꯔꯦ, ꯏꯕꯦꯝꯃ, ꯏꯟꯗꯣꯝꯆꯥ ꯐꯝꯂꯔꯣꯏ꯫ ꯂꯥꯏꯗꯨꯛꯀ ꯑꯃꯠꯇ ꯊꯥꯔꯝꯗ꯭ꯔꯤ꯫ ꯅꯕꯨꯡ ꯑꯉꯥꯎꯕꯗꯣ ꯃꯥꯅ ꯁꯤꯁꯦ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯁꯅꯥ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯏꯟꯗꯣꯝꯆꯥ ꯑꯗꯨꯕꯣ? ꯍꯣ, ꯅꯪꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯝꯃꯦꯌꯦ, ꯑꯗꯨꯒꯤ ꯊꯤꯜꯂꯨꯆꯣ, ꯃꯥꯗꯤ ꯐꯔꯛ ꯇꯥꯔꯦ ꯆꯠꯄ ꯌꯥꯗ꯭ꯔꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯠ ꯑꯗꯨ ꯄꯤꯔꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯇꯞꯅ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔꯒ ꯌꯦꯔꯨꯝ ꯈꯔꯒ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯕꯦꯝꯃ ꯂꯤꯛꯂꯥ, ꯏꯟꯗꯣꯝꯆꯥ ꯑꯃꯨꯛ ꯆꯠꯂꯒꯦ, ꯂꯥꯏꯗꯨꯛꯀ ꯑꯃꯠꯇ ꯊꯥꯔꯝꯗ꯭ꯔꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯉꯥꯟꯕꯤꯗꯨ ꯆꯠꯈꯤꯕꯒ ꯃꯃꯥ ꯕꯤꯅꯥꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯂꯥꯛꯑꯝꯃꯤꯗꯨꯕꯣ? ꯏꯟꯗꯣꯝꯆꯥ ꯉꯥꯟꯕꯤꯅꯦ ꯏꯃꯥ꯫ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯊꯣꯏꯁꯅꯥꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯣꯂꯤꯊꯤꯟ ꯑꯗꯨ ꯊꯥꯡꯒꯠꯂꯒ, ꯁꯤꯁꯦ ꯄꯤꯕ ꯂꯥꯛꯑꯝꯃꯤꯅꯤ, ꯗꯥꯕꯨꯡꯅ ꯄꯤꯔꯁꯨ ꯍꯥꯏꯌꯦꯅ꯫ ꯍꯩꯃꯥ, ꯑꯕꯨꯡꯅ? ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯗꯅ ꯅꯟꯗꯣꯝꯆꯥ ꯑꯣꯏꯅ ꯂꯥꯛꯏꯕ? ꯃꯗꯣ ꯎꯗꯕꯕꯨ ꯀꯨꯏꯔꯦꯅꯦꯍꯦ, ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯏꯃꯥ, ꯑꯩ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯊꯝꯂꯦ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯍꯣꯠꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯃꯥ ꯂꯥꯛꯄꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯂꯤꯛꯂꯥ ꯂꯩꯍꯧꯕ꯭ꯔꯣ? ꯉꯥꯟꯕꯤ ꯆꯠꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯍꯧꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯇꯥꯟꯅ ꯍꯪꯂꯤ꯫ ꯐꯖꯅ ꯑꯗꯨꯝ ꯂꯧꯍꯧꯕ꯭ꯔꯕ? ꯑꯇꯩ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ꯭ꯔꯕ? ꯉꯥꯟꯕꯤꯗꯨ ꯂꯦꯞꯂꯒ ꯃꯆꯥꯗ ꯌꯦꯡꯂꯒ, ꯂꯧꯍꯧꯗ꯭ꯔꯗꯤ ꯍꯟꯗꯣꯔꯛꯀꯗ꯭ꯔꯣ? ꯏꯃꯥꯁꯦ ꯁꯟꯙ꯭ꯌꯥ ꯍꯦꯟꯖꯤꯜꯂꯛꯑꯦ, ꯂꯥꯏꯒꯤ ꯊꯕꯛ ꯈꯤꯇ ꯇꯧꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯃꯥ ꯉꯥꯟꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯁꯨ ꯆꯠꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯤ꯫ ꯍꯟꯗꯛ ꯑꯩꯒꯤ ꯏꯆꯥꯅ ꯂꯤꯛꯂꯥꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯀꯤꯁꯤꯕꯨ ꯂꯤꯛꯂꯥꯁꯤ ꯅꯨꯡꯁꯤꯔꯕ ꯄꯥꯝꯖꯔꯕ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯂꯤꯛꯂꯥꯁꯦ ꯏꯪ ꯇꯞꯄꯤ, ꯃꯣꯡ ꯍꯥꯗꯕꯤ, ꯅꯤꯡꯊꯤꯖꯕꯤ ꯃꯌꯥꯝ ꯑꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛꯇ ꯈꯜꯂꯒ ꯃꯆꯥꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯍꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥꯒꯤ ꯑꯕꯨꯡ, ꯂꯥꯛꯑꯣꯗꯅ, ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯅꯨ, ꯏꯃꯥ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯍꯧꯖꯤꯛ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯇꯣꯛꯅꯔꯦ꯫ ꯊꯣꯏꯁꯅꯥꯗꯨ ꯃꯄꯥꯟꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯁꯥꯡꯕꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯎꯪꯂꯒ ꯂꯩ꯫ ꯀꯥꯏꯅꯕ ꯃꯍꯥꯛ ꯂꯩꯔꯝꯕꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯒꯨꯟ ꯍꯥꯞꯂꯤꯕꯅꯤꯀꯣ꯫ ꯅꯍꯥꯛꯅ ꯑꯩꯒꯨꯝꯕ ꯊꯃꯣꯏ ꯀꯌꯥꯗ ꯆꯩꯅꯥ ꯑꯗꯨꯝ ꯄꯤꯔꯝꯒꯅꯤꯀꯣ꯫ ꯆꯩꯅꯥ ꯐꯪꯂꯕ ꯊꯃꯣꯏ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯂꯝꯒꯅꯤ꯫ ꯑꯩꯁꯨ ꯆꯩꯅꯥ ꯑꯗꯨ ꯐꯪꯂꯦ꯫ ꯑꯩꯅ ꯐꯪꯂꯤꯕ, ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝ ꯗꯥꯕꯨꯡ ꯅꯪꯁꯨ ꯐꯪꯂꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯆꯩꯅꯥ ꯑꯁꯦ ꯈꯥꯡꯕꯗ ꯗꯥꯕꯨꯡ
ꯅꯪꯁꯨ ꯋꯥꯔꯝꯒꯅꯤꯀꯣ? ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯉꯥꯏꯍꯥꯛꯇꯨꯗ ꯊꯣꯏꯁꯅꯥꯒꯤ ꯋꯥꯈꯜꯗ ꯄꯥꯏꯈꯣꯝꯕꯗꯨ ꯄꯨꯁꯤꯜꯂꯛꯏꯕ ꯑꯁꯤꯅ ꯊꯣꯏꯁꯅꯥꯗꯨ ꯎꯡꯂꯝꯕꯗꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯗꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯕ? ꯃꯥꯒꯤ ꯃꯍꯨꯠ ꯁꯟꯙ꯭ꯌꯥ ꯌꯥꯁꯪꯂꯛꯄꯒꯤ ꯆꯤꯟꯕ ꯃꯇꯝꯗꯨꯗ ꯏꯟꯗꯣꯝꯆꯥ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕ? ꯉꯁꯥꯏꯁꯨ ꯑꯩꯕꯨ ꯎꯔꯒ ꯃꯍꯥꯛ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤ꯫ ꯏꯀꯣꯏ ꯀꯣꯏꯕ ꯃꯇꯧ ꯑꯃ ꯑꯗꯨꯝ ꯎꯠꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯗꯥꯕꯨꯡꯗꯣ ꯃꯥꯟꯗꯕ ꯑꯃ ꯀꯟꯅ ꯌꯥꯎꯔꯤ꯫ ꯃꯗꯣ ꯀꯔꯤꯅꯣ? ꯅꯍꯥꯜꯃꯨꯛ ꯃꯥꯅ ꯄꯤꯔꯛꯄ ꯄꯣꯠꯇ ꯑꯩꯅ ꯂꯧꯗꯕꯒꯤ ꯑꯣꯏꯔꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ꯭ꯔꯥ?